ꯀꯛꯆꯤꯡꯗ ꯏꯃꯨꯡ ꯑꯃꯒꯤ ꯃꯤꯑꯣꯏ 5 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯉꯥꯡ ꯑꯃꯒꯤ ꯕꯥꯔꯊꯗꯦ ꯌꯥꯎꯔꯨꯕ ꯑꯉꯥꯡꯁꯤꯡ ꯇꯦꯁ ꯇꯧꯕꯗ ꯑꯃ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯔꯕ ꯐꯥꯎꯕ ꯀꯣꯚꯤꯗ-19ꯒꯤ ꯇꯦꯁ ꯔꯤꯄꯣꯔꯠ ꯄꯤꯕꯤꯗ꯭ꯔꯦ꯫ ꯇꯦꯂꯤꯐꯣꯟꯗ ꯍꯥꯏꯔꯒ ꯍꯤꯗꯥꯛ ꯄꯤꯔꯛꯄ ꯅꯠꯇꯅ ꯀꯣꯚꯤꯗ ꯄꯦꯁꯦꯟꯠꯁꯤꯡ ꯗꯥꯛꯇꯔꯅ ꯌꯦꯡꯕꯤꯗ꯭ꯔꯦ꯫ ꯕꯥꯔꯥꯛ ꯊꯣꯡꯒꯤ ꯁꯔꯨꯛ ꯈꯔ ꯌꯥꯗ꯭ꯔꯦ꯫ ꯏꯝꯐꯥꯜ ꯏꯁ ꯀꯃꯥꯟꯗꯣ ꯇꯤꯝꯅ ꯌꯥꯝꯂꯕ ꯍꯦꯔꯣꯏꯟ ꯅꯝꯕꯔ 4 ꯑꯃꯗꯤ WY ꯇꯦꯕ꯭ꯂꯦꯠ ꯐꯥꯒꯠꯈ꯭ꯔꯦ꯫ ꯁꯟꯊꯩ ꯅꯦꯁꯅꯦꯜ ꯄꯥꯔꯛ PPE ꯃꯣꯗꯦꯜꯗ ꯑꯣꯟꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯁꯣꯇꯤꯟ ꯀꯨꯃꯥꯔ꯫ ꯑꯁꯥꯝꯗ ꯃꯍꯩꯂꯣꯏꯁꯪꯁꯤꯡ ꯍꯥꯡꯕ ꯍꯧꯈ꯭ꯔꯦ꯫ ꯁ꯭ꯄꯣꯔꯠ ꯃꯤꯅꯤꯁꯇꯔꯅ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯚꯤꯗꯤꯑꯣ ꯀꯟꯐꯔꯦꯟꯁꯤꯡ ꯍꯣꯜ ꯁꯪꯒꯥꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯄꯥꯎ ꯃꯁꯥ ꯈꯥꯏꯅ ꯄꯤꯖꯔꯤ꯫ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯀꯛꯆꯤꯡ ꯇꯨꯔꯦꯜ ꯋꯥꯡꯃ ꯋꯥꯔꯗ ꯅꯝꯕꯔ 5ꯇ ꯂꯩꯕ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯏꯃꯨꯡ ꯑꯃꯒꯤ ꯃꯤꯑꯣꯏ 5 ꯀꯣꯚꯤꯗ-19ꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯉꯥꯡ ꯑꯃꯒꯤ ꯕꯥꯔꯊꯗꯦ ꯊꯧꯔꯝ ꯌꯥꯎꯔꯨꯕ ꯑꯉꯥꯡꯁꯤꯡ ꯃꯈꯥ ꯇꯥꯅ ꯀꯣꯚꯤꯗ ꯇꯦꯁ ꯇꯧꯕꯗ ꯑꯉꯥꯡ ꯑꯃ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 23ꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯤꯕ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯉꯥꯡ ꯅꯨꯄꯥꯃꯆꯥ ꯑꯃꯒꯤ ꯕꯥꯔꯊꯗꯦ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯁꯤꯒꯤ ꯆꯍꯤ 90ꯔꯣꯝ ꯁꯨꯔꯕ ꯑꯄꯣꯛꯄ ꯃꯄꯥ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯁꯦꯞꯇꯦꯝꯕꯔ 19ꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯣꯚꯤꯗ-19 ꯇꯦꯁ ꯇꯧꯊꯣꯛꯄꯗ ꯃꯤꯑꯣꯏ 5 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤ꯫ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯦꯞꯇꯦꯝꯕꯔ 23ꯗ ꯕꯥꯔꯊꯗꯦ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤꯕ ꯅꯨꯄꯥꯃꯆꯥ ꯑꯁꯤ ꯌꯥꯎꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯤꯟ-ꯃꯅꯥꯎ 3 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯕꯥꯔꯊꯗꯦ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯉꯥꯡꯁꯤꯡ ꯊꯤꯒꯠꯇꯨꯅ ꯉꯁꯤ ꯃꯈꯥ ꯇꯥꯅ ꯀꯣꯚꯤꯗ ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯃꯁꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ ꯂꯦꯝꯍꯧꯔꯤꯕ ꯑꯉꯥꯡ 9 ꯑꯃꯒꯁꯨ ꯃꯈꯥ ꯇꯥꯅ ꯀꯣꯚꯤꯗ ꯇꯦꯁ ꯇꯧꯒꯗꯧꯔꯤ ꯍꯥꯏꯔꯤ꯫ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯀꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯒ ꯅꯛꯁꯤꯟꯅꯅ ꯂꯣꯏꯅꯈꯤꯕꯒꯦ ꯍꯥꯏꯅ ꯊꯤꯔꯛꯄꯗ ꯏꯃꯨꯡ ꯑꯁꯤꯒꯤ ꯌꯨꯝꯕꯨ ꯑꯣꯏꯔꯤꯕ ꯆꯍꯤ 90 ꯁꯨꯔꯕ ꯃꯤꯑꯣꯏ ꯑꯁꯤꯒ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯨꯕ ꯃꯁꯦꯟ ꯅꯨꯄꯥ ꯑꯃꯁꯨ ꯃꯈꯥ ꯇꯥꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯔꯤ꯫ ꯃꯤꯑꯣꯏ 5 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈ꯭ꯔꯕ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠꯅ ꯊꯣꯛꯄ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯟꯇꯦꯟꯃꯦꯟꯠ ꯖꯣꯟ ꯑꯣꯏꯅ ꯉꯁꯤ ꯂꯥꯎꯊꯣꯛꯇꯨꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯊꯕꯛ ꯂꯧꯈꯠꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯀꯛꯆꯤꯡ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯤꯑꯣꯏ 3, ꯀꯛꯆꯤꯡ ꯋꯥꯏꯔꯤ ꯂꯩꯁꯥꯡꯊꯦꯝ ꯄꯔꯦꯡꯗ ꯃꯤꯑꯣꯏ 1 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯄꯗꯒꯤ DC ꯀꯛꯆꯤꯡꯅ ꯀꯟꯇꯦꯟꯃꯦꯟꯠ ꯖꯣꯟ ꯂꯥꯎꯊꯣꯛꯇꯨꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯗ ꯂꯩꯔꯤꯕ ꯇ꯭ꯔꯦꯗ ꯑꯦꯟꯗ ꯑꯦꯛꯁꯄꯣꯗ ꯍꯥꯡꯂꯤꯕ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔ ꯑꯁꯤꯗ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯄꯒꯤ ꯂꯥꯌꯦꯡꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕꯁꯤꯡꯒꯤ ꯀꯣꯚꯤꯗ-19 ꯇꯦꯁ ꯇꯧꯕꯒꯤ ꯅꯨꯃꯤꯠ ꯁꯨꯗꯨꯅ ꯇꯦꯁ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ 5ꯅꯤ ꯍꯦꯜꯂꯕ ꯐꯥꯎꯕꯗ ꯔꯤꯖꯜꯠ ꯄꯤꯕꯤꯗ꯭ꯔꯦ꯫ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔ ꯑꯁꯤꯗ ꯂꯥꯌꯦꯡꯂꯤꯕ ꯄꯦꯁꯦꯟꯠꯁꯤꯡ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯃꯔꯤ ꯂꯩꯅꯕ ꯗꯥꯛꯇꯔ ꯑꯃꯠꯇꯅ ꯂꯥꯌꯦꯡꯕꯒꯤ ꯊꯕꯛ ꯇꯧꯕꯤꯗ꯭ꯔꯦ꯫ ꯄꯦꯁꯦꯟꯠꯁꯤꯡꯅ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇꯕꯒꯤ ꯂꯥꯏꯑꯣꯡꯁꯤꯡ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯒꯤ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔꯗ ꯍꯥꯏꯔꯒ ꯂꯥꯏꯑꯣꯡꯒꯤ ꯑꯣꯏꯅ ꯍꯤꯗꯥꯛ ꯄꯤꯔꯛꯄ ꯅꯠꯇꯅ ꯉꯁꯤ ꯐꯥꯎꯕ ꯗꯥꯛꯇꯔꯅ ꯂꯥꯌꯦꯡꯕꯒꯤ ꯊꯕꯛ ꯆꯠꯊꯕꯤꯗꯕꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯦ ꯍꯥꯏꯔꯤ꯫ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔ ꯑꯁꯤꯗ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯈꯔꯅ ꯇꯦꯂꯤꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 18ꯇ ꯇꯧꯈꯤꯕ ꯇꯦꯁꯀꯤ ꯔꯤꯄꯣꯔꯠ ꯉꯁꯤ ꯐꯥꯎꯕ ꯄꯤꯕꯤꯗ꯭ꯔꯦ꯫ ꯅꯍꯥꯟꯃꯈꯩ ꯇꯦꯁ ꯇꯧꯈꯤꯕ ꯅꯣꯡꯉꯥꯜꯂꯒ ꯔꯤꯖꯜꯠ ꯄꯤ, ꯆꯣꯟꯊꯔꯕꯗ ꯅꯨꯃꯤꯠ 2ꯗꯒꯤ ꯍꯦꯟꯗꯦ꯫ ꯁꯦꯟꯇꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯣꯚꯤꯗ ꯅꯥꯔꯕ ꯃꯤꯑꯣꯏ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯑꯃꯗꯤ ꯐꯤꯖꯤꯀꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯉꯥꯛꯇꯅ SOPꯒꯤ ꯋꯥꯡꯃꯗ ꯄꯪꯊꯝꯗ ꯊꯝꯖꯤꯟꯕꯒꯤꯊꯕꯛ ꯆꯠꯊꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔ ꯑꯁꯤꯒꯤ ꯔꯨꯝ ꯑꯃꯗ ꯃꯤꯑꯣꯏ 110 ꯂꯩꯍꯜꯂꯤ꯫ ꯐꯃꯨꯡ ꯑꯃꯒ ꯈꯨꯠ 2ꯔꯣꯝ ꯂꯥꯞꯅꯩ꯫ ꯔꯨꯝ ꯑꯃꯗ ꯂꯩꯔꯤꯕ ꯃꯤ 110ꯅ ꯇꯣꯏꯂꯦꯠ 10, ꯕꯥꯊꯔꯨꯝ 4ꯗ ꯈꯣꯡꯍꯥꯝꯕ ꯑꯃꯗꯤ ꯏꯔꯨꯖꯕꯒꯤ ꯊꯕꯛ ꯇꯧꯍꯜꯂꯤ꯫ ꯃꯁꯤꯅ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯑꯃꯗꯤ ꯐꯤꯖꯤꯀꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯐꯣꯡꯅ ꯊꯨꯒꯥꯏꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯔꯤ꯫ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯉꯁꯤꯁꯨ ꯖꯦꯅꯤꯝꯁꯇ ꯃꯤꯑꯣꯏ 1 ꯂꯩꯈꯤꯗ꯭ꯔꯦ꯫
लेखिद्रबा मियोय असि थारगा हौजिक फाउबा लाइचत असिना लेखिदबा मियोयबगी मसिंग पुन्ना 59 सूरे ngasi लेखिद्रबा मियोय असिगी ममिंग बागरुद्दीन अग्रवाल चाही 32 कौई इम्फाल MG एवेन्यू दगिनी हाइरी मियोय असि ngarang numidang pung 5 makhairom tabada जेनिम्स की कोविड वार्ड नंबर 1 दा लाइन नबगिदमक्ता पुखलकपनी अदुबु ngarang numidang pung 13 minute kun tabu matamda laikanaba ngamdana laikhidre मणिपुर सरकार की एजुकेशन एस डिपार्टमेंट की इंजीनियरिंग विंगना लुपा करोड़ कया हुरानब होनरिबा असिदा सेनब मियोयसिंग एक्शन लौखलु लोइनना चीफ इंजीनियर फम थादोउ कंडीशन अमत यावदना फाजिनखिबा महिरोसिंग थादोउ हाइना दाबी तौदुना ngasi अपुनबा इरैबा की महिरोय छिनपांग लुप की थौमीसिंगना लुचिंगबा महिरोसिंगना एजुकेशन एस डिपार्टमेंट की इंजीनियरिंग विंग थोमजिनदुना वाकत मिफम सिथखरे लोइनना कनागुम्बा स्टाफ अमदी विजिटर अमत ऑफिस असिदा चंगबा यागोय हाइदुना अथिंबा थमखी खोंजंग असी एम्स की वाइस प्रेसिडेंट सोरखाइबम प्रेमचांदना लुचिंगखी लोइनना एजुकेशन एस डिपार्टमेंट की इंजीनियरिंग विंगदा ट्रैफिक कर्फ्यू लाउथोकी नाकल अमरोमदा महिरोसिंगना वाकत मिफम चथरिङै चैरक असिदा इम्फाल वेस्ट पुलिस स्टेशन की ओसी इंगोचाना लुचिंगबा पुलिस टीम अमा लाक्तुना वाकत खोंजंग चंगसिलिबा महिरोसिंग अदुगु वारी सानारम मतुंगदा वाकत खोंजंग अदु हदोहनख्रे हाइरी नेशनल हाईवे 53 इम्फाल जीबाम लंबी परिंगदा लेबा थोंगसिंग मनुंगदा मरु ओइबा थोंग अमा ओइरिबा बराक थोंगी सिविलोंग थंगबा सरुक असी ngasi ayu anganbedagi hauna yadabedagi gari chathok chasin tawba yadre ayuk anganbedagi hauna yadriba thonggi saruk ase company gi labor kangbu thajinde semjinba hokre gari machasing gi oiba chathok chasin tawba yarabasu mal puba heavy vehicle singdi chathok chasin tawbada athingba leiri police person yauna thong semjin khiba asi ngasi athengbada losilaba yana lei hai लमकोइबसिंगी पुंगिंग इखौ लांगहलिबा अंड्रोगी अमत ngairaba संथै नेशनल पार्क असी प्राइवेट पब्लिक पार्टनरशिप PPE मॉडल ओंथोकपा यारोय पार्क असी हेना मसक थोहनबा सेंगबा सागलिबा यावना नसिगी कमिटीना पार्क असी कन्नबा चंगसिललकपा इहौदा मणिपुर स्टेट काउंसिल कम्युनिस्ट पार्टी ऑफ इंडिया ना मपुंग फाना छोगतनी हाइना पार्टी असीगी स्टेट सेक्रेटरी कमरेड छोटिन कुमार ने फोंदोखरे मणिपुर यावना इंडिया की ओइना हौखिबा पुंग 13 कोरोना वायरस नाबगी फगलखिबा लिसिंग मौद्रागो हुमदोई चहुम यांखैतरु डिस्चार्ज तौखरे अदुगा हाइरिबा मतम असिगी मनुंगदा लाइचत असिना नाबदगी सिखिबा मिगी मसिंग लिसिंग अमगा चामगा कुंथ्रा असी थारगा सिखिबा अपुनबा मसिंग लिसिंग मरफुगा तरेत चनिपान मरफुनिथोय यौरे हौखिबा पुंग 13 कोरोना वायरस ना महिना पक्तुना नाबा मियोय मसिंग लिसिंग मरफुगा तरुक समापन हुमपुमाथोय नौना थेंगनबदगी लाइचत असिना नाबा अपुनबा मसिंग लाख यांखै मरी लिसिंग मरफुगा तरेत चमगा मरफु यौदुना लाख यांखै मंगा यौगदौरे पेंडेमिक असी हौरकपदगी हौजिक फाउबा लाइचत असिना नाबा मियोय लाख निफुगा हुमदोय लिसिंग मौद्रागा तरुक चहुम मौद्रागा मापन लायंगबदगी फख्रे नाबा फबगी चांग असी चादा मरफु दशमिक अमा अनि यौरे हाइना यूनियन हेल्थ मिनिस्टर हाइरी हौखिबा नुमित हुमनी सिदा थंगना अनाबा मसिंग नाबा फरकपा मसिंग हेंगतना चली लाइचत असिना नाबा हेंगलकपगी राजस्थान स्टेट कैपिटल जयपुर यावना डिस्ट्रिक्ट 13 अथिंग थमले हाइना लाउथोखरे छत्तीसगढ़ स्टेट कैपिटल रायपुर यावना डिस्ट्रिक्ट 10 ngasi लॉकडाउन थमजिनखरे इंडिया असी मालेम की कोरोना वायरस हेंजिन सोकलबा यूनाइटेड स्टेट की हेक मथंगदा अनिसुबा लेदुना लाइचत असी यांगना संदोरप लेबाग अमसु ओइरिबनी मतम सांगना थोंग लोलुरबा महै तंफमसिंग क्लास 9 दगिना क्लास 12 फाउबा ngasi खरा हांगबा हौरे असम मेघालय नागालैंड जम्मू कश्मीर पंजाब आंध्र प्रदेश
ꯑꯗꯨꯒ ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁ ꯁ꯭ꯇꯦꯠꯁꯤꯡꯗꯁꯨ ꯉꯁꯤꯗꯒꯤ ꯈꯔ ꯍꯥꯡꯕ ꯍꯧꯔꯦ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯄꯦꯟꯗꯦꯃꯤꯛ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯂꯥꯏꯆꯠ ꯑꯁꯤꯅ ꯅꯥꯕ ꯃꯤꯑꯣꯏ 59 ꯁꯤꯈ꯭ꯔꯦ, ꯑꯗꯨꯒ ꯑꯅꯥꯕ ꯑꯄꯨꯟꯕ 9,993 ꯌꯧꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯒꯤ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯄꯣꯂꯤꯇꯤꯛꯁꯀꯤ ꯆꯔꯥꯡꯅꯕ ꯑꯁꯤ ꯃꯇꯝ ꯈꯔ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯔꯕꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯄꯨꯟꯁꯤꯟꯅꯕ ꯂꯩꯉꯥꯛ ꯑꯁꯤ ꯄꯥꯏꯃꯤꯟꯅꯔꯤꯕ ꯃꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯄꯥꯋꯔꯒꯤ ꯍꯤꯗꯥꯟꯅꯕ ꯂꯦꯞꯄ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯃꯅ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ MLAꯁꯤꯡꯒꯤ ꯁꯤꯠ ꯑꯁꯤ ꯀꯔꯝꯕ ACꯒꯤ ꯚꯣꯠ ꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯈꯪꯗ꯭ꯔꯕꯁꯨ AC 5ꯒꯤꯗꯤ ꯁꯣꯏꯗꯅ ꯃꯔꯛꯀꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯄꯥꯅꯔꯤ꯫ ꯆꯨꯡꯁꯤꯟꯅꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯄꯥꯋꯔ ꯍꯤꯗꯥꯟꯅꯕꯒꯤ ꯑꯀꯟꯕ ꯂꯥꯟꯊꯦꯡ ꯃꯔꯛꯇ ꯆꯍꯤ 5 ꯐꯥꯒꯗꯕ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯕ ꯃꯤꯅꯤꯁꯇꯔ ꯐꯝ ꯄꯥꯏꯅꯤꯡꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯕ ꯂꯣꯕꯤ ꯇꯧꯕ ꯂꯦꯞꯇ꯭ꯔꯤ꯫ ꯊꯥꯖꯕ ꯌꯥꯕ ꯄꯥꯎ ꯑꯃꯗ ꯃꯔꯛꯀꯤ ꯃꯤꯈꯜ ꯃꯃꯥꯡꯗ ꯃꯤꯅꯤꯁꯇꯔ ꯈꯔ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯕ ꯌꯥꯅ ꯂꯩꯔꯦ꯫ ꯄꯥꯎ ꯑꯁꯤ ꯃꯈꯥ ꯇꯥꯔꯗꯨꯅ ꯀꯪꯒ꯭ꯔꯦꯁꯇꯒꯤ ꯇꯣꯛꯇꯨꯅ MLAꯒꯤ ꯐꯝꯗꯒꯤ ꯇꯣꯛꯈ꯭ꯔꯕ MLA 2ꯁꯨ ꯑꯅꯧꯕ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯔꯕ ꯌꯥꯔꯤ꯫ ꯂꯨꯔꯤꯕꯗꯤ ꯀꯅꯥꯕꯨ ꯂꯧꯊꯣꯛꯂꯒ ꯀꯅꯥꯕꯨ ꯍꯥꯞꯆꯤꯟꯒꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯊꯧꯁꯤꯜꯂꯛꯏꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯄꯣꯔꯝ ꯌꯦꯡꯃꯤꯟꯅꯕ ꯇꯥꯕꯅꯤ꯫ ꯉꯁꯤ ꯑꯔꯨꯕ ꯋꯥ ꯀꯌꯥ ꯈꯟꯅꯔꯨꯅꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯗꯤꯜꯂꯤꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤ ꯃꯔꯛꯀꯤ ꯃꯤꯈꯜ ꯑꯃꯗꯤ ꯃꯤꯅꯤꯁꯇꯔ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟꯒꯤꯗꯃꯛ ꯍꯥꯏ ꯀꯃꯥꯟꯗꯒ ꯋꯥ ꯈꯟꯅꯕ ꯆꯠꯄ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯀꯩꯊꯦꯜꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 8 ꯂꯣꯝꯒꯤ ꯑꯣꯏꯒꯗꯕ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯀꯃꯥꯟꯗꯣ ꯇꯤꯝ ꯑꯃꯅ ꯏꯝꯐꯥꯜ SPꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃꯤꯑꯣꯏ ꯑꯃꯗꯒꯤ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 1:30 ꯇꯥꯕ ꯃꯇꯝꯗ ꯄꯨꯂꯤꯁꯅ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯋꯥꯏꯊꯧ ꯊꯤꯌꯥꯝ ꯔꯣꯗꯀꯤ ꯂꯝꯂꯣꯡ 3 ꯐꯥꯡꯕꯗ ꯑꯆꯠ ꯑꯋꯣꯡꯁꯤꯡ ꯆꯦꯛ ꯇꯧꯕꯗ ꯇꯥꯇꯥ ꯃꯦꯖꯤꯛ ꯑꯃꯗꯒꯤ ꯌꯥꯝꯂꯕ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯄꯗ ꯀꯃꯥꯟꯗꯣ ꯇꯤꯝ ꯑꯗꯨꯅ ꯐꯥꯒꯠꯄ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯐꯥꯒꯠꯈꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯗꯤ WY ꯇꯦꯕ꯭ꯂꯦꯠ 2,20,000 ꯔꯣꯝ, ꯁꯥꯄꯣꯟ ꯀꯦꯞ 18ꯇ ꯍꯥꯞꯂꯝꯕ ꯍꯦꯔꯣꯏꯟ ꯄꯥꯎꯗꯔꯁꯤꯡꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯇꯥꯇꯥ ꯃꯦꯖꯤꯛ ꯑꯗꯨꯒꯤ ꯅꯝꯕꯔ MN04A4642ꯅꯤ꯫ ꯒꯥꯔꯤ ꯑꯗꯨꯕꯨ ꯊꯧꯔꯛꯈꯤꯕ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯣꯔꯥ ꯆꯤꯡ ꯋꯥꯡꯃꯗꯒꯤ MD ꯑꯜꯇꯥꯐ ꯑꯃꯨꯕ ꯆꯍꯤ 28 ꯑꯄꯣꯛꯄ MD ꯅꯤꯌꯥꯃꯠ ꯑꯂꯤ ꯀꯧꯏ꯫ ꯐꯥꯔꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯑꯗꯨ ꯏꯔꯤꯜꯕꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅ ꯄꯥꯎ ꯄꯤꯖꯕ ꯂꯣꯏꯖꯔꯦ꯫ ꯌꯦꯡꯕꯤꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯑꯃꯗꯤ ꯁꯦꯌꯔ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫